Ngasi numida wairam phongkhiba kangla paudigi maru oiba pau khara khangasaraka miyamda khudo tamjiki Kukijo Council na NH2 hangdokpagi agreement withdraw tawkhre Prime Minister Narendra Modi gi numit nini ki matungda Kukijo Council na September 3 da Union Home Minister ga National Highway 2 hangdokpagi agreement adu withdraw tawkhre Kukijo Council gi maiketegi phongdoklibana haukiba chahi 2023 dagi May 3 dagi Haurakhiba irang asiga mari lanyanna maitei amasung Kuki community anigi marakta Yashinaba ama leithriba fawba estate asigi khwaidagi maru oiriba National Highway 2 asi makha tana adumak thingkhigani Kukijo Council gi makedegi de National Highway 2 hangdokle hana lauthokpa leite loinuna lambi asida free momel gi permit pibasu leite Kukijo Council gi makedegi de Ministry of Home Affairs na pirakiba directive gi matungina lambi asida chathok chachin tawriba singda aso engam thoktanaba security na hotnariba asida kangpokpida leriba singna mapung phaba cooperation pinaba haikiba khaktane National Highway asida leriba buffer zone sing asi ikaikhumnagadavane karigama masiba violate tawba tarabade sathiba mahai phangani loinuna makha tana santi amasing security gi fibamda akaiba kaya lakani haina phongdokhi banbayavade Ministry of Home Affairs ki makedigi September 3 da Kukijo Council ga agreement sign tawnakiba aduda kangpokpi phawduna chatnariba National Highway 2 asi hangdokpa amasung free moment leiragani haina phonglokhibani makhatarappa pawda isingi iraina chenthkiba Narjil Ari haujisu thiba khangdre Imphal East amasung Thawba District ichawgi khudong thiningai oire nong lepna tabana maram oiraga Imphal East District ki Khetrigao Kendra ki manung sambai Khetrigao awang lekaidagi Preston International School mayada iril turelgi Toraban kaibadagi akamba isingi iraina centha kharaba Khetri awang lekaidagi MD Narji Ari Sai Humdra haujisu thiba khangdre ngasi nong chubagi sang khara hantharabasu Imphal East Thawbal amasung Maya Imphal gi mafam kayada ichawgi khudong thiningai oire ichawa sina maram oiraga Directorate of University and Higher Education yauna School Education gi makedigi tunga notification singthoktuna ngasi asi Valley District lairiba school sing asi loina suti thadokrabani nong tabagi chang asi khara patharabasu tural ayamba imai leptana wangkhalakle Thawba District Fawraga cheliba Thawal amasung nongdambi tural gi imai hauka laisangthem khekman kaibung amasung Kairim Bikhoki mafam kayada pathoktuna yum amasung lawpham kaya isingna thumjingkhre Imphal East ki Santi Khombal Saijang Samukho Khunau Nongada Telausanna Yorabunggi oinasu yum amasung lawfamsing isingna thumjingkhibadagi haujik tonga relief camp kayada lainari Chanapati amasung khonglang anigi marakta landslide thokpadagi lambi phangnadre amaramda Wangkhem Kendra gi MLA ke Megachandra na mahaki Kendrada ichaw mayoknariba mafamsingda flood finding measures sing lokhatpa hokre MLA masamang na Thawbal Turel ge Toraban yauna ichawna khudong thiba nanglaba mafamsing yengsimbaga loinana ichawna awaba nanglaba miyam ka hakthengna unaduna wari sanakre local volunteers sing mobilize tawtuna khudong thiningai oiba Toraban sing yengsimba yauna local relief team gasu coordination laina awaba taraba singda sana thaknaba polam sing yenthoknaba thorang paikhatpa hokre hairi makhatarappa pawda lamdam asida laiminariba yellow furup singna punsinduna imalebak Manipur kanminasi Mahendra Wangkai Kendra asi furup kayana khundaba lamni handak thokiba thoaningdaba thawdo aduda club asina achawa thawdang lawtuna yelawmi singda pamdaba thawdok thoktanaba peace committee Wangkai haina semtuna angamba thakta honari Citizen Club ki President Mahendra Nauremna club asigi humputare suba foundation di amasung club asigi building extension sagatpagi tharamga mari lenana wangang laduna phongdokre Imphal East ki soibam laikai Wangkai khunawda pangthokiba tharam aduda MLA Thangjam Arun Kumarna chief guest oina saru yakhibaga loinana club ki prek chingkhatuna nauna saba club ki extension building sangaki loinana club asigi thawai kaya puramba layer khraba Miyoi singi mafamda laikatuna ikaikhumnaba utki tharam aduga mari lenana MLA asina haikibada Citizen Club asi yamali raba club amasu oire matam sang laikai gi danattana miyamgi thabak tawduna lakliba club asina leibaki issue kaya yauna sana khotnabagi lamda achawa thodang kaya lauduna lakli
Makha tarakpa pauda anauba immigration law gi makhada drug lalonbada chenaba foreign national listing taragataruk India na maramda report tawgadori. India gi anauba hana mapagal kanba immigration law gi makhada drug trafficking gi mari lainaba miyoi listing taragataruk maramda halanabagi thabaksing India government na paikhat pahukre. Hariba khongthang asi narcotic control bureau na submit tawrakiba report amaga mari lainana Ministry of Home Affairs ki directive amaki makhada paikhalakadaba khongthang ni anauba immigration law asi ki makhada yamna sathiba drug ka mari lainaba case ta chenaba foreign national sing leba asida makhata na leiba yararoi anauba law asi ki matung ina drug ka mari lainaba casing adu athuba matamda loisinduna foreign authority singa cooperation henga handuna makhoi sing adu maramda halanabagi khongthang paikadavani drug ki case ta chenaba sing adu leiba asida legal gi amasung administrative ki waiba khongthang sing athuba paikhatuna leiba asida makhata na leiba yabagi ayaba pidri makhata rakpa pauda liyangmai Imphal market tera bazaar da hangdokre PM na Churachandpur da wa ngangbada mapalamdagi changlakpa immigrant singna karisu tawba yaroi hairamba adu miyamna nainaviyu and Biren tungi khunagi khanba asengmo luchingba ama leiramdabadigi hauji aikhoina waribani handak Bharat ki Prime Minister Narendra Modi na Churachandpur da laktuna wa ngangbada mapalagi changlakpa immigrant singna karisu tawba yaroi hairamba adu miyamna nainaviyu Manipur da thokhiba irang kayada mamangda Bharat ki Prime Minister oikhiba sing amukta lakhide haina hanagi Chief Minister Wapham Biren na phongdokre Wapham sing asi sagomba kaithelda leiba idle craft da reyangba Imphal market committee na sinduna ngasidagi mobile market ama hangdokuna miyamda singgi afaba hensang napi phanganbagi thoramga mai lanana XCMN Biren na phongdokhibani AK-47 yauna tungan khusukhlai smuggling tawbada sienaba miyoi uhum JNK police na fokat pangamkhre Jammu Kashmir gi Poonch district ta leiba line of control gi naknaba mafam amadagi AK-47 yauna yamlaba khusukhlai ka smuggling tawbada sienaba miyoi uhum Jammu Kashmir police na hawkiba numaizu numita fokat pangamkhre hawkiba numaizu numita khusukhlai smuggling tawbada sienaba miyoi uhum fokat khiba si tharaga tielaba matam sigi manungda khusukhlai smuggling tawbaga mari lainana security force na fokat khiba punna miyoi taret sukre haina police ki mekedi gi thadorakpa chirol man hairi police ki pawam na hai hawkiba sayol ani gi mamangda Jammu and Kashmir gi tungan mafam ani dagi security force na AK rifles mari recover tabungki arm smuggling tawbaga mari lainana security force na fogalaba miyoi sing adudi Tariq Sheikh Sambar Kinari khungang dagi MD Safi kawi hari hairiba miyoi ani edu Poonch district ta terror network henama pangal kangkat hanabagi damak leba asigi ngamkhai lana Hizbul Mujahidin ga mari thamduna khulai puthok pusin tawbada maru oina sienaba miyoi ngaktani hari Pakistan based tawba terrorist organization sing Jammu and Kashmir nauna terror network activate tawduna leba asida irang thoknaba silakliba asida JNK police na yamlaba khusukhlai kya fagatpadana tana arm smuggling tawbada sienaba nauna miyoi terror fakkiba asina haidiba terror organization sing asida yamna sauna se thengpiba ngamlagani JNK police na terrorism ki mayok la kholagliba khongthang asigi damakta su magna JNK police pu thagatba phungdorakli Waqf Amendment Act ki maru oiba provision khara Supreme Court na stay order thokre India lengang na parliament puthokna Waqf Amendment Act nauna hapsin khiba anawa provision adu challenge tawduna thagalakhiba petition adugi mathau tabi hearing chataduna aroiba verdict ama pidriba phawba nauna hapsin khiba Waqf Amendment gi maru oiba provision khara Supreme Court na satnabi yaru haina stay order thokre Waqf Amendment Act 2025 ka mari lainana ngarang Supreme Court satakhiba hearing ama Chief Justice of India CJI-BR Gabay amadi Justice Augustan GOS masisna nauna interim order si thokibani bench aduna ngang thokliba interim order si lenga ki mekedi gi nauna semkhiba Waqf Amendment Act adugi lairiba provision punama stay order thokiba nati Act asigi lairiba amendment khara court na stay order thokpani haina judgment bikhi ningsingba yabadi Act asigi matangda parliament opposition ki mekedi gi akan ba yaningda ba khongjang sangsilaglabu su NDA lenga na pass tawduna nauna amendment tawkibani Bihar ki Pak Saubu lam ekar lising ama BJP laingang na Gautam Adani da subnatagi lupa amad sinaduna miyambu luttauri Bihar pangtokadori State Assembly mongoinana
Prime Minister Narendra Modi na nakna tinazaba mahaki marup Gautam Adani da power project paikhanabagi damakta sahi kunthraugomdagi list khuyak pinaduna state asigi pak sawalam ekar lising amaga yankai supnatagi lupa amada lemna piri Adani na paikhalakadoriba power project asidagi state adugi miyamda maigi unit amada lupa taruka point 775 yahonduna Bihar gi lairiba miyambo apang musiduna miyam gi lanthum phongna lutawgodori haina Congress Party na BJP lenga ki matak maral sirakli Delhi da pangthokiba press conference amada Congress Party na media amadi publicity department gi chairman Pawan Khera na Wapham machi phongtokibani press conference adu ma na makha taraduna hai apunwa budget crore kunga mathoiga samri ki makhada mai megawatt lising kunga mari puthona bagi damak Narendra Modi gi lenga na lakh tara henba upal wapal manghanduna sarana lam ekar lising amagi yankai pak chawba lambu sahi kunthra go homdoi subna sahi khudingi sahi amagi oina lam adubu sijna bagi awaiman oina subnatagi lupa amada yananduna no Gautam Adani da sandoktuna Bihar gi sel tum yamna phongna lutawbagi thorang chathari project asi paikhanabagi damakta laumi singa lau singu chathariba masagi lawphum kayabu nauna lauksinbagi chatharakliba aranba thawang asibu laumi singi maikedi gi yaningdabagi khungjang changsilaktanaba laumi singbu masagi mayumdagi hendoktana thamli haina sumakna BJP lenga kumaral sirakli panmayabadi Bihar paikhalakadoriba project asigi damakta India lenga khimakedigi project asi lenga na paikhatkadabani haiduna budget semki aduba matam khra leiraga lenga khimakedigi haidiba project adu makhatana niyam gi wangwada Adani da sinakhibani lenga khimakedigi asangba senpam puthoktuna paikhatkadoriba project asidagi puthorakadoriba electricity adu miyamna unit amada lupa 6.75 ta laiduna sijanhangadori Narendra Modi na lusingba BJP lenga na sathariba thawang asi Bihar da laiba miyambu apang masiduna miyamgi lanthum phongna lutawduna Narendra Modi na nakna tinariba mahaki sanaba marup Gautam Adani da atamnana kanaba pinabagi damakta hairiba project asi BJP na paikhatpani haina phongtokli Pawan Khera na makataraduna Bihar da BJP lenga na sathariba minambagi thawang asigumba Maharashtra da pangthokiba state assembly mawoinana BJP lenga na Darabi da paikhatkadaba power project adu Adani da sinakhibagi thawang satakhiba laikre asida natana Jharkhand amasung Chhattisgarh da paikhatliba tuwan project kaya su Adani da sinakhi Leba asigi tuwan state sing da pangthokadaba election sing da BJP na maithiragani haibigi oithokpa yamna sauna lairabadi mekhal pangthokringai tuwan project kaya bu leba asigi lairiba senjau paiba karbarwala sing da BJP lenga na yamna project kya sinakhibagi list miyam da thambada loibe nairoi BJP lenga na leba asigi business tycoon singa nakna saina duna leba asigi lanthum phongna sagun tawri haina makna phongdokhe Russia amadi Ukraine gi war marakta Ukraine drone sizinaduna oil refinery ama maisa kankhre Russia amadi Ukraine gi marakta sathanari pa war asiki makha samtharak po oina ngarang Ukraine Russia gi sauraba thausungpham oil refinery da drone sizinaduna maisa kankhre Russia gi official oina Ukraine gi military singna thaudo asi thokani haibigi matang thajaba leibedagi hauki bathangsa numitagi hauna sectionuna lakibani aduba Ukraine haithoi singthoiba mongda drone sizinaduna oil refinery asi maisa kankibani Ukraine gi oina di matam sangna mamangdagi hauna oil refinery asi tumna manghanba haibisi makhoi gi panam oiduna lakibani ete asi Russia gi northwestern Leningrad region da leibani hairiba oil refinery asigi infrastructure ayam ikui kuidringai gi sayol semjenduna lakibani masina maram oiriga refinery asina 17.7 million metric ton oiba thausing lairibani songdoktriba thausai khudingi oina 3.55 lakh ki barrel lairibani Ukraine sathiraba khulai kya sijanaduna oil refinery asi mai thana na bohona khibani adubu makoina athengba hingda lansa thaduna mai sakhanbagi thaudo odu thokanba ngaman khibani ahan badadi mai yamna pikna horakpana asobo maihaulang pok ama thokani haibigi thajabadi lekhidi region aduda Alexander Dosneko kobo miweman phongdorakhibra drone sijanaba adu apunba masing ahumlom oikhi haidin su pau usda makhatari Israel na Qatar attack sa takraba matung Muslim lebak yang kay gilusing basing punsin na wata na bawkre tuwan Islam lining sa pa Muslim lebak yang kay gilusing basing na sarugyado na Arab Islamic Summit Doha da pangtokre summit asi Israel gi maikeri gi United Arab Emirates UAE gi Doha gi mathakte attack sa thaduna landakraba matung ahan boina Islam sa country singa matoina punsinduna mi pangthokpo oigadori Israel gi maikeri gi Gaza gi mathaktu matam kya gi mamang gi attack sa thaduna landaduna lakhiba du gi matangda Muslim country singi maikeri gi yaning da phungdoktuna laklingai sera asida khwaidi gi inau nau ba ama oina amu hana UAE gi
Qatar Israel attack sathaduna landa khibaduna maram oiraga Muslim countries ki marakta amat oina punchinduna Israel na satharakli landa asi thiengnana bigi matangda hairiba summit asi pangthokpa hari nakala maromna matam kya ki mamandagi US na Israel gi mekite leptuna leirakhiba du Qatar da Israel na sathakhiba attack atuna maram oiraga US ngasidi malem gi tuan lebak sangi mamang makata na Israel gi mekida leptuna leigadoribra haina asauba wanga moiraklei Ecuador gi pul hole amada singnaba gang sing attack toramgani haibagi thaudokta miyoi taret laikhidre hari Ecuador da leiba pul hole amada gang ni singnaba sing attack sa tharakpada miyoi taret ki punsi mangkhre duga miyoi marina aso open nangkhre haina police ki report amada hokiba thangja numita phungdokre tha khara ki mamang da su leiba asima ki city da su handaki thaudok asigumna manaba thaudok thokki laikhre social media ra video post over mamai mamit khumjenba miyoi amana laklaga pul hole aduda attack sathakibani haibigi thajba lairi west of khudak2ta gi mile samarum lapna leiba miyoi kyana billiard sanaba city of Santo Domingo hariba mafam asida lebak thiba thaudo thon kibani Ecuador asi koken ship tawba mafam ni haibigi thajba su lai haina police ki mekedi gi phungdokkiba hanana laikhrabani criminal group na involved toraga miyoi tere ki punsi ase mangan kibani makoina Mexico Colombia amadi Argentina ga su gang khutpu singa duga samnaram gadra habi gi thajabale hawkiba thangja numita su mari raksu bo oina attack sa takhiba lerabani August tharu su pul hole asimakta da miyoi tere ki punsi mangan khrabani Southwestern tourist city of General Bilamil player hairiba mafam da su July thada miyoi mapan gi punsi mangan khrabani amasum Santo Domingo de gi mile taragani pa lapna leiba mafam amada su asiguma attack asiga manaba mong miyoi taragani thoki punsi su mangan ki balaikhre Ecuador si crime yamna pamba leiba amagum uhana bu hotnare haina police na su makhatari India amasum Russia ki marakta lairiba mari asi kana gumba leiba amatna thugaiba ngamlo haina Russia gi foreign ministry na phongdokre India na Russia gi thau leibigi dam United States of America gi President Donald Trump na yaning da phungdoktuna India gi leiriba products singi mathakta US na sada yankai gi tarif thamduna India amasum Russia gi marakta leiriba mari asu thadana bohon aringe ser asida Russia gi foreign minister gi mekedi gi India amasum Russia gi marakta leiriba mari asu kana gumlaiwa matagi thawin sina maramoiduna thadat pangam lo hen phungdokre Moscow amasum India gi capital Delhi gi marakta leiriba mari asi matam kya gi mamang dagi leinarakla mari amani matam gi matung ina leibani gi marakta leiriba mari asi amaga thajanaba hengalakuna ngasidi yamna mapangal kanba leiba amagi thawin sina maramoiduna amuk hanna kaiba ngamlroidaba mari ama haibadu oiba ngamle hari leiba ani asigi marakta leiriba mari asibu thugainana bo honarakliba du khangna maithi jarage haibani haina Russia gi foreign minister gi mekedi gi media gi khuthangna United States of America gi President Donald Trump gi mathakta akan bo wafam su phongdorakli hari US amasum NATO gi mekedi gi India bu Russia gi thaulai dana na ba akan ba pressure torakla bus India gi mekedi gi Russia ga lainari ba mari du da thajaba thamduna US amasum NATO bu India na singnari ba sigi damak da su India bu Russia gi foreign minister gi mekedi gi thagat ba phongdorakli hen su paus na makhatari RT na hangbu wangi pakum piraduna Russia ministry gi mekedi gi India amasum Russia gi marakta lairi ba mari asi lalon etik taunabi gi mari khakta da pandam thamduna siamba mari manati laiba ani gi lairi ba tradition amasum maru mapang oibi gi mari edu yumpham oiduna siamba mari amani India amasum Russia na laiba ani gi mal lairi ba sovereignty amasum national interest yamna sauna thajaba thamduna ngasi phawba laiba ani na ngak tuna satli hanisu paus ta makhatari laiba ani gi marakta military production space mission nuclear power ga mari lainaba project kya mat oina packet pada natana Russia ra thau puthona bigi damakta India na yamlaba sentham kya invest tawrenisu paus ta phongdokki duga tentana sumna myam na thamjage hauskui na di myam paus mata se lusinjarage mas makhata bano update myam punangai mina sena channel sig mekeri gi mang pham da makhata na thamjari